Hey guys, ngasi gi wari ase akhoi gi nungsiba gi maram dani ba ko. Nungsiba haiba nungsiba se masina nakoi nungsina thok laga di nungsina bagi damak ta kari tawba mathau tai kari khangjin ba mathau tai ahamba nauna nungsina rak patana matau karam na wari sanai lisarak laga khara kuisalak laga na matau karam na wari sana ba mathau tai aduga khara lisarak laga na matau karam na matam pi ba mathau tai haido ngasi gi video asi da miyam khangmina se ba aduga ai gi video asi na haudingai da ai miyam gi mafamda kari gum khara dang share tawjage ba ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯥꯏꯀꯦꯜ ꯊꯧꯔꯒ ꯁꯥꯏꯀꯦꯜꯒꯤ ꯕꯦꯛ ꯀꯦꯔꯤꯌꯔ ꯍꯥꯏꯅꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯝꯕꯒꯤ ꯑꯃ ꯌꯥꯎꯕꯅꯦꯕ ꯃꯗꯨꯗ ꯅꯨꯄꯤꯒ ꯍꯥꯞꯄꯒ ꯀꯣꯏꯕꯒ ꯆꯠꯈ꯭ꯔꯒꯗꯤ ꯑꯁ ꯀꯥꯏꯅ ꯌꯥꯝꯅ ꯁꯣꯟꯅꯔꯤꯕꯅꯦꯕꯀꯣ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯀꯦꯜꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤꯒ ꯍꯥꯞꯈ꯭ꯔꯒꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯁꯥꯏꯀꯦꯜꯒꯤ ꯃꯇꯝ ꯑꯁꯦ ꯃꯁꯤꯒꯤ ꯁ꯭ꯇꯦꯖ ꯑꯁꯦ ꯂꯥꯜꯂꯛꯂꯕ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛꯀꯤ ꯁ꯭ꯇꯦꯖ ꯑꯃꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯕꯥꯏꯛꯀꯤ ꯆꯠꯅꯕꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯀꯦꯜ ꯑꯁꯤꯒꯤ ꯃꯃꯜ ꯂꯩꯔꯛꯇ꯭ꯔꯦꯕ ꯕꯥꯏꯛꯀꯤ ꯃꯃꯜꯅꯦꯕ ꯕꯥꯏꯛꯀ ꯊꯧꯈ꯭ꯔꯒꯗꯤ ꯂꯣꯏꯔꯦ ꯅꯨꯄꯥꯁꯨ ꯄꯩꯁꯥ ꯄꯥꯏꯔꯝꯂꯒꯅꯤ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯃꯈꯜ ꯃꯈꯜ ꯈꯟꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯕꯥꯏꯛꯀ ꯊꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯅꯤꯡꯗꯒ ꯐꯝꯈ꯭ꯔꯒꯗꯤ ꯂꯣꯏꯔꯦ बाइक की स्टेज से लाल मतंग बाइक से ममल लेनरक्तरे कार की स्टेज तंग लाएबको कार का थौखरगदी लोरेका बाइक थौबसे ममल लोइना लेनरक्तरे हौजिक मतम से चनरिबसे कार दसु अखोगी नॉर्मल कार दगी हेंदोक्लदुना हौजि आताम आताम कार थौनाबा मसी तिगलकलेबको मसी पुमसे स्टेज बाय स्टेज तुम लागलिबनिबको अदो अैगी ओइनदी अैगी ओपिनियन की मतुंगिनदिको अैगी लाइफ ता अैना तुम पामजबनिबको अैदी बाइक कार गुमसे क्या मी हौजदेबा अैना पामेबसे अैना साइकिल थौरगा अैगी साइकिल की मनिंदा अैगी ओइगदो नुपी हाइबदी अैगा पुंची चुप्पा लेमिनागदो मदु फमलग साइकिल थौबसे पामगा मियाम यो ओपिनियन करी लेबा हाइबदा कमेंट सेक्शन दा कमेंट तौदुना ताकपिरो लोइदना अैखोइना पिकलिबा मतमदा अैखोइना हाइबदी स्कूल दगी हलकलबा तुंगदा सानाबा खोटबा चत्पा मतमदा अैखोइगी नखोइगी इमा बाबा सिंगा हाइबदी नंगसे थीबा लागलगा चैगा पाइरगा थीबा लागपा नंग लबुक्ता कना मानबा सिंगा सानाबा मतमदा चैगा पाइरगा थीबा लागपा अदुगा नंगी मनाक्ता चंचल फुदैगा तानाबा नंग मामा बाबा लागपा उरगा चेनबा मसी नंगनरक्तरबा मसी नंगनरक्ता थोलगदी नखोइगी दमक्ता वीडियो मचा अपलोड तौरके मसी उरबा तुंगदा नखोइ हौखिबा मतम नखोइगी हाना पिकलिबा मैम वीडियो से उबेदना वीडियो से उबदना अखोइगी हौखिबा मतमदो नखोइ सोइदना निंगसिंगलामकनी हाइबा थाजैयबा मरमदी मसी अैना हाइबदी मसी थेंगनरक्पा नंगक्पा मियोसिंगबुदी यामना मिस तौरमगनीबा लोइनाना अखोइ लेदनाको मतम पुमदा मूड ऑफ ओइबा खोटपा अखोइ हाइबदी करिसु तौनिंगदबा nganingdaba चटपा फावबदको लंबीदगा चटपा फावबद तुमिन तुमिना चटपा अखोइ पिकली मतमदा अगांगसिंगसे येंगबा अखोइसु दुम तौरेबा पिकली मतमदा अखोइना चटपा कासे खुदकसे हायरा खोंगसे हायरा चटपा चटलकपनिबको अखोइसु दुम चटलेबा वखलका याम नुंगाइरगदी अखोइ पिकली मतमदा से माइंड से यामना फ्री लेबना टेंशन अमत्ता लेबनाको चटपा मतमदा फावबको करिसु नते नंगी वखललोमदा सानाबगी खंगदे अमगी वखलसे खल्लगा नंग खुदकसे हायरा खोंगसे हायरा चटतौनेबको मसिगी वीडियो मते मचा मतम यामदा प्ले तौरके याम येंगबिउ सोइदना पामबिगनेबको नंग करिगुमा डिप्रेशन लेरबा वखल नुंगाइदबा नुं फादो चटपा मतमदा सुमाइना वखलसे नौथोगा याम नुंगाइ थोगनाबा लंबीदगा चटलबा नुं फ्रेश फील ओइगनिबा नसादा लुमलंबा अलुंबा कया अमा नुंगाइदबा कया अमा दो खजितंग ओरसु कोकनी हाइना खल्लिबा यमतंग येंगिनसे वीडियो से नुंसिद्रा येंगो वीडियो से मीसिंग मूड ऑफ ओइना लाकपनिबा येंगो अगांगी मतौ तौंगरे अगांग सारिबको मसुमाइना तौरबा तुंगदा अखोइगी हक्सांग असे रिफ्रेश ओइब्रा अखोइगी अवाबा नुंगाइतबा मयामसिग ngahaktangi ओइगसु काउथोक्ता हाइन खल्लिबा नों फादोसु नंग हौजिक अगांग नत्रबसु अहल ओइरबसु नों फादोसु लंबी चटदा सुमाइना मतना खोंगना खुदसे हायरगा चटना येंगो नसादा फ्रेश फील ओइगनि याम नुंगाइबा म फावगनिबा अदुगा लोइनाना अै म्याम मफमदा अखोइ नुंसिबगी मफमदा यामना पॉइंट ओइबा वाहि खरदंग म्यामदा शेयर तौजरके म्याम फजना मुन्ना ताबियो अखोइगी नुंसिनबा हाइबा नुंसिनबसे मसीदा अखोइ काइना मैसा लांगबा थाजनदबा मतम चाना कॉल तौरक्ते मतम चाना वारी सानाबीदे मसी म्यामा अखोइ तौनरी मसीना मरम ओइरगा अखोइ ब्रेकअप ओइबा काइना मैसा लांगबा नुंसिबदा पंथोंग यौबा ngamdaba मसी म्याम से तौनरिबा अखोइगी नुंसिनबा हाइबा नुंसिनबसे अहांबा स्टेज से नंगना नुपी अदुदा खंगदे नुपा अदुदा खंगदे नंग प्रपोज तौरगनी नंगना नुपी अदुबु खंगदे नुपा अदुबु खंगदे पामी नुंसि हायरगनीबा हायरबा तुंगदा नखोइ अनिसे नुंसिनारगनी नुंसिनारगा अहांबगी नुंसिनाबगी मता असे नखोइ मिकुप खुदिंग कॉल तौनिंगनी मिकुप खुदिंग वारी सानानिंगनीबको मतम खरागी मतुंगदा नखोइ असुम वारी से तोइसलकलबा मतुंगदा मतम खरागी मतुंगदा अमाना अमागी मगुल खंगनारकलबा मतुंगदा नखोइगी वारी सानाबा से खजिक खजिक तौना दुम खरा लापथोकलकलगनीबा मसीना लापथोकलकलिबासे नखोइगी नुंसिबा अदो मयेंग तारकपा नतेबको अखोइगी नुंसिनाबदा अमाना अमा मगुल खंगनारकलबा मतुंगदाको अखोइगी वारी असे अखोइगी मतम असे अखोइना सानागिबा हाना मौंग मतम कुम लेरक्तेबा थाजनाबा अदुना मरम ओइरगाको खरासु कोमथोरकनिबा हाइबदी अैना नंगबु नुंसि नंगना अैबु नुंसि अैना नंगबु थाजै नंगना अैबु थाजै मसी खंगनारबने खरा दुम कोमथोरकनिबा अखोइ नुंसिनाबसे दुम वारी साना मतुंगदा खरा दुम कोमथोरकपनिबा
ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯗꯗꯤ ꯅꯨꯃꯤꯠꯀꯤ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯐꯣꯟꯒꯁꯦ ꯂꯥꯏꯟꯗ ꯊꯝꯃꯒ ꯅꯪꯅ ꯐꯅ ꯇꯨꯝꯅꯤꯡꯂꯕꯁꯨ ꯐꯣꯟ ꯀꯛꯄ ꯌꯥꯔꯣꯏꯒ ꯍꯥꯏꯔꯒ ꯐꯣꯟ ꯑꯁꯤ ꯅꯥꯀꯣꯡꯗ ꯊꯝꯂꯒ ꯇꯨꯝꯅꯗꯣꯏꯅꯤꯕ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯇꯧꯔꯒꯁꯨ ꯃꯃꯥꯡꯗ ꯎꯏꯕ ꯊꯣꯛꯂꯒꯁꯨ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯣꯏꯗꯣꯏꯅꯤꯀꯣ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯕ ꯑꯩꯈꯣꯏ ꯈꯜꯂꯨꯔꯒꯗꯤ ꯅꯪ ꯇꯨꯝꯅꯤꯡꯂꯒꯗꯤ ꯇꯨꯝꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯕꯅꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯦ ꯅꯨꯡꯁꯤꯕ ꯎꯠꯄ ꯁꯥꯔꯤꯔ ꯀꯔꯤꯅꯣꯗꯤ ꯈꯪꯗꯕꯀꯣ ꯐꯣꯟꯒꯁꯦ ꯚꯤꯗꯤꯑꯣ ꯀꯣꯜꯒꯁꯦ ꯃꯃꯥꯡꯗ ꯊꯝꯅꯔꯒ ꯑꯗꯨꯝ ꯎꯏꯅꯗꯣꯏꯅꯤꯕ ꯎꯏꯅ ꯂꯩꯗꯣꯏꯅꯤꯕ ꯑꯗꯨꯗ ꯍꯦꯛ ꯃꯤꯀꯞꯀ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯁꯦ ꯀꯛꯅ ꯂꯩꯔꯝꯕꯗ ꯅꯪꯅ ꯐꯣꯟ ꯀꯛꯈ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯀꯥꯏꯅ ꯇꯧꯅꯗꯣꯏꯅꯤꯕ ꯃꯁꯤꯒꯤ ꯁ꯭ꯇꯦꯖ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯜꯂꯕ ꯇꯨꯡꯗ ꯃꯈꯣꯏꯁꯦ ꯈꯖꯤꯛꯇꯪ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 1-2 ꯌꯥꯎꯁꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯃꯁꯦꯟꯒꯤ ꯃꯅꯨꯡꯗ ꯐꯖꯅ ꯊꯥꯖꯅꯕ ꯊꯣꯛꯂꯒꯗꯤ ꯅꯨꯡꯁꯤꯅꯕꯁꯤꯅ ꯐꯖꯅ ꯈꯖꯤꯛꯇꯪ ꯀꯨꯏꯁꯜꯂꯛꯂꯕ ꯊꯣꯛꯂꯒꯗꯤ ꯊꯥꯖꯕ ꯍꯥꯏꯕ ꯊꯥꯖꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯀꯨꯏꯁꯜꯂꯛꯂꯕ ꯃꯇꯨꯡꯗꯀꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯣꯏꯔꯛꯂꯔꯣꯏ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯇꯝꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯇꯨꯝꯃꯝꯗꯥꯏꯗ ꯈꯪꯗꯦ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯔꯣꯏ ꯅꯨꯃꯤꯠꯀꯤ ꯅꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯔꯕ ꯅꯪ ꯑꯩꯕꯨ ꯄꯥꯝꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯃꯁꯤ ꯈꯛꯇꯅꯤ ꯃꯁꯤꯗꯩ ꯑꯍꯦꯟꯕ ꯂꯩꯇꯦꯕ ꯋꯥꯔꯤ ꯑꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯑꯁꯤ ꯅꯨꯃꯤꯠꯀꯤ ꯁꯥꯟꯅꯕꯗ ꯅꯁꯥꯗ ꯕꯣꯔꯤꯡꯒꯨꯝꯕꯁꯨ ꯐꯥꯎꯒꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯪ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯒꯅꯤꯕ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯒꯅꯤꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯕꯣꯔꯤꯡ ꯑꯣꯏꯒꯅꯤ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯗꯦ ꯅꯨꯄꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯗꯦꯀꯣ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕ ꯐꯥꯎꯒꯅꯤꯕ ꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯦ ꯈꯜꯂꯁꯤꯕ ꯅꯨꯄꯤꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯅꯤꯡꯕꯒ ꯁꯥꯟꯅꯅꯤꯡꯗꯕꯒ ꯍꯥꯏꯕꯁꯦ ꯁꯥꯟꯅꯅꯤꯡꯗꯕ ꯑꯗꯣ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯍꯟꯕꯁꯦ ꯌꯥꯝꯅ ꯋꯥꯏꯕ ꯑꯗꯨꯒ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯁꯥꯟꯅꯅꯤꯡꯗꯕ ꯀꯧꯕꯅꯤꯅꯀꯣ ꯅꯪ ꯁꯥꯟꯅꯗꯕꯤꯗ ꯂꯩꯊꯣꯛꯄ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯅ ꯁꯥꯟꯅꯅꯤꯡꯗꯕ ꯑꯗꯣ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯍꯟꯕ ꯑꯦꯛꯇꯤꯡ ꯇꯧꯕ ꯑꯗꯣ ꯌꯥꯝꯅ ꯋꯥꯕ ꯊꯕꯛ ꯑꯃꯅꯦꯕꯀꯣ ꯃꯗꯨ ꯀꯩꯗꯧꯉꯩꯗ ꯅꯨꯡꯁꯤꯕ ꯃꯥꯜꯂꯣꯏꯕꯀꯣ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗ ꯀꯨꯏꯁꯜꯂꯛꯂꯕ ꯇꯨꯡꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯒꯗꯤꯀꯣ ꯃꯇꯝ ꯄꯤꯅꯒꯗꯕꯅꯤꯕ ꯈꯖꯤꯛ ꯅꯨꯡꯁꯤꯅꯔꯛꯂꯕ ꯇꯨꯡꯗ ꯑꯩꯈꯣꯏ ꯆꯍꯤ 2-3 ꯁꯨꯔꯛꯂꯕ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯅꯨꯡꯗ ꯑꯣꯄꯦꯟꯂꯤ ꯍꯥꯏꯅꯒꯗꯕꯅꯤꯕ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯑꯌꯨꯛꯀꯤ ꯍꯧꯒꯠꯂꯛꯄꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯐꯔꯦ ꯍꯧꯒꯠꯂꯕ ꯆꯥꯛ ꯆꯥꯔꯕ ꯇꯨꯝꯂꯕ ꯍꯣꯏ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯒ꯭ꯌꯥꯟ ꯇꯥꯟꯅꯒꯗꯕꯅꯤꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒ ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗ ꯊꯕꯛ ꯇꯧꯔꯦꯁꯨ ꯈꯜꯂꯁꯤꯕ ꯊꯕꯛ ꯇꯧꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯄꯥꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯣ ꯃꯥꯁꯨ ꯃꯥꯏꯟꯗꯁꯦ ꯐ꯭ꯔꯤ ꯑꯣꯏꯕ ꯄꯥꯝꯃꯤꯕ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯗ ꯌꯦꯠꯄ ꯄꯥꯝꯗꯦ ꯀꯣꯜꯒ ꯇꯧꯅꯤꯡꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯨꯅ ꯂꯩꯕ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕ ꯈꯪꯗꯦ ꯑꯃꯠꯇꯕꯨ ꯇꯧꯕ ꯈꯪꯗꯦ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯗꯨꯅ ꯂꯩꯕ ꯄꯥꯝꯃꯦꯕ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯊꯕꯛ ꯆꯠꯂꯒꯁꯨ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯗꯕꯅꯤ ꯃꯁꯤꯅꯤꯕ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪ ꯐ꯭ꯔꯤꯕꯨ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯄꯨꯡ 9ꯗꯒꯤ 10 ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤꯗ 4-5ꯔꯛ ꯐ꯭ꯔꯤ ꯇꯥꯏꯝ ꯐꯪꯉꯦ ꯈꯜꯂꯁꯤ ꯃꯁꯤꯒꯤ 4-5ꯔꯛꯁꯦ ꯅꯉꯣꯟꯗ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯒꯗꯕꯅꯤ ꯁꯤꯅꯦꯕ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯁꯤꯅꯦꯕ ꯃꯁꯤꯅ ꯌꯥꯔꯛꯂꯣꯏꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ 4ꯔꯛ ꯇꯥꯏꯝ ꯐ꯭ꯔꯤ ꯐꯪꯕ ꯃꯇꯝ ꯑꯗꯨꯗ 2ꯔꯛ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯁꯨ 2ꯔꯛꯇꯤ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯐ꯭ꯔꯤ ꯑꯣꯏꯕ ꯁ꯭ꯄꯦꯁ ꯑꯃ ꯄꯥꯝꯃꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯗ ꯋꯥꯔꯧꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯔꯧꯔꯣꯏꯗꯕꯅꯤꯕ ꯅꯨꯄꯥꯗꯨꯗꯁꯨ ꯅꯪꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯊꯣꯛꯂꯒꯗꯤ ꯅꯨꯄꯥꯗꯨꯗ ꯃꯇꯝ ꯄꯤꯒꯗꯕꯅꯤꯕ ꯃꯥꯒꯤꯁꯨ ꯃꯇꯝ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯄꯤꯒꯗꯕꯅꯤꯕ ꯅꯨꯄꯥꯅ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯃꯇꯝ ꯄꯨꯡꯕꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣꯏꯗꯕꯅꯤꯕ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯥꯒꯤꯁꯨ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯤꯕ ꯀꯧꯕꯅꯤꯅ ꯇꯣꯉꯥꯟꯅ ꯃꯥꯒꯤꯁꯨ ꯅꯣꯡꯃꯒꯤ ꯄꯨꯡ 2-3 ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯐ꯭ꯔꯤ ꯑꯣꯏꯕ ꯁ꯭ꯄꯦꯁ ꯄꯤꯒꯗꯕꯅꯤꯕ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤꯗ ꯃꯥꯒꯤ ꯇꯧꯖꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯖꯁꯅꯨꯕ ꯅꯨꯄꯥꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯉꯣꯟꯗꯁꯨ ꯄꯤꯒꯗꯕꯅꯤꯕ ꯃꯥꯒꯤ ꯇꯧꯖꯅꯤꯡꯕ ꯃꯥ ꯑꯇꯣꯞꯄ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯒ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯁꯨ ꯃꯥ ꯇꯧꯅꯤꯡꯕ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨ ꯇꯧꯍꯟꯒꯗꯕꯅꯤꯕ ꯃꯗꯨꯃꯥꯏꯅ ꯃꯇꯧ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯆꯠꯂꯒ ꯅꯁꯥꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯒꯅꯤ ꯑꯗꯨꯒ ꯊꯥꯖꯅꯕ ꯑꯃꯁꯨ ꯂꯩꯔꯒꯅꯤꯕ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗꯩꯗꯨꯗ ꯀꯣꯜ ꯇꯧꯔꯛꯇꯦ ꯃꯦꯁꯦꯖ ꯊꯥꯔꯛꯇꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯜ ꯀꯔꯤ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏꯁꯧ ꯂꯥꯡꯅꯔꯕ ꯑꯃꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯄꯤꯅꯗꯦꯅ ꯃꯥꯒꯤ ꯃꯥꯏꯟ ꯑꯗꯨꯗ ꯃꯗꯨꯗꯨꯝ ꯂꯩꯗꯨꯅ ꯂꯩꯔꯒꯅꯤ ꯃꯗꯨꯅ ꯑꯣꯏꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯡꯉꯥꯏꯔꯛꯇꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯅꯨꯡꯉꯥꯏꯇꯕ ꯈꯪꯗꯦ ꯄꯦꯟꯅꯗꯕ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯈ꯭ꯔꯒꯅꯤ ꯅꯪ ꯋꯥꯔꯧꯔꯒꯅꯤ ꯈꯟꯅꯔꯒꯅꯤ ꯃꯗꯨꯅ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯒꯅꯤꯕ ꯅꯨꯡꯁꯤꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯅꯧꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯒꯅꯤ ꯌꯥꯝ ꯇꯣꯏꯅ ꯐꯣꯟ ꯅꯞꯇꯨꯅ ꯂꯩꯅꯤꯡꯒꯅꯤ ꯈꯔ ꯀꯨꯏꯁꯜꯂꯛꯂꯒ ꯐꯣꯟ ꯅꯞꯅꯤꯡꯕꯗꯣ ꯋꯥꯊꯔꯛꯀꯅꯤꯕ ꯊꯃꯣꯏꯗ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯕꯗꯤ ꯍꯥꯏꯕꯗꯤ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯈꯔ ꯍꯟꯊꯔꯛꯂꯒꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤꯕ ꯃꯤꯑꯣꯏꯕꯅ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯁ꯭ꯇꯦꯖ ꯑꯁꯤ ꯂꯥꯜꯂꯒ ꯁꯦꯀꯦꯟꯒꯤ ꯁ꯭ꯇꯦꯖꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯔ ꯍꯟꯊꯔꯛꯄꯒꯤ ꯃꯇꯥꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯐꯝ ꯊꯣꯛꯏꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯃꯇꯝ ꯄꯤꯕꯤꯌꯨ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯃꯇꯝ ꯄꯤꯕꯤꯌꯨ ꯃꯥꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯈꯔ ꯄꯤꯒꯗꯕꯅꯤꯕ ꯑꯗꯨꯒ ꯇꯨꯝꯃꯝꯗꯥꯏꯗ ꯈꯪꯗꯦ ꯇꯨꯝꯃꯝꯗꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯀꯔꯤꯁꯨ ꯇꯧꯗꯕꯤꯗ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯖꯔꯒ ꯇꯨꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯗꯅ ꯅꯨꯃꯤꯠꯀꯤ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒꯅꯤ ꯅꯨꯃꯤꯠꯀꯤ ꯃꯥꯒꯤ ꯔꯨꯇꯤꯟ ꯑꯃ ꯑꯣꯏꯔꯒꯅꯤ ꯃꯗꯨꯁꯨ ꯐꯪꯅ ꯑꯣꯏꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯥꯟꯅꯒꯗꯕꯅꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯃꯤꯠꯀꯤ ꯁꯥꯟꯅꯕ ꯇꯨꯝꯃꯝꯗꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯡ 1 ꯁꯥꯟꯅꯊꯣꯛ 2 ꯁꯥꯟꯅꯊꯣꯛ ꯅꯣꯡ ꯐꯥꯗꯣꯛ ꯃꯤꯅꯤꯠ 5-10 ꯊꯝꯃꯒ ꯁꯥꯟꯅꯔꯒ ꯆꯥꯛ ꯆꯥꯔꯕ ꯈꯣꯠꯂꯕ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯁꯤꯀꯣ ꯉꯟꯇꯥꯅ ꯇꯨꯝꯃꯁꯤ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯁꯤꯒꯨꯝꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯂꯩꯐꯝ ꯊꯣꯛꯏꯕ ꯅꯨꯃꯤꯠꯀꯤ ꯅꯪ ꯄꯨꯡ 2-3 ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯇꯨꯝꯃꯝꯗꯥꯏꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣꯕ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯨꯃꯤꯠꯀꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯝ ꯁꯥꯟꯅꯅ ꯂꯩꯔꯒꯅꯤ ꯑꯗꯨ ꯇꯨꯝꯅꯤꯡꯕ ꯊꯣꯛꯑꯁꯨ ꯇꯨꯝꯅꯤꯡꯗꯕ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯅꯤꯡꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯤꯅꯤꯠ 5 ꯁꯥꯟꯅꯊꯣꯛ ꯇꯨꯝꯃꯝꯗꯥꯏꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯤꯅꯤꯠ 10 ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯤꯅꯤꯠ 2 ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯥꯟꯅꯊꯣꯛꯇꯕꯤꯗ ꯐꯖꯅ ꯍꯥꯏꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯅꯧꯕ ꯃꯗꯨ ꯁꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯅꯪ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯦ ꯃꯁꯤ ꯈꯟꯐꯝ ꯊꯣꯛꯇꯦꯕ
ꯃꯁꯤꯗꯅꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯤꯕꯁꯤꯡꯁꯦ ꯅꯪꯅ ꯇꯨꯝꯃꯝꯗꯥꯏꯗ ꯀꯣꯜ ꯇꯧꯔꯛꯇꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪ ꯀꯣꯜ ꯇꯧꯔꯛꯇꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯃꯤꯅꯤꯠ 5ꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯜ ꯊꯝꯈꯤ ꯈꯣꯠꯈꯤ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯅ ꯃꯩꯁꯥ ꯌꯥꯝꯅ ꯂꯥꯡꯉꯤꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯔꯣꯏꯕꯗ ꯅꯨꯡꯁꯤꯅꯕ ꯑꯁꯦ ꯄꯟꯊꯨꯡ ꯌꯧꯒꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯗꯕꯤꯗ ꯆꯠꯀꯦ ꯈꯜꯂꯒꯗꯤ ꯑꯍꯥꯟꯕꯒꯤ ꯁ꯭ꯇꯦꯖꯇꯗꯤ ꯅꯪ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯅꯤꯡꯒꯅꯤ ꯁꯦꯀꯦꯟꯒꯤ ꯁ꯭ꯇꯦꯖꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯔ ꯋꯥꯊꯔꯛꯀꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯌꯥꯝꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯇꯥꯏ ꯅꯨꯄꯥꯗꯨꯗꯁꯨ ꯃꯥꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯃꯥꯒꯤ ꯇꯧꯖꯅꯤꯡꯕ ꯈꯣꯠꯆꯅꯤꯡꯕꯗꯣ ꯇꯧꯍꯜꯂꯨ ꯃꯇꯝ ꯄꯨꯝꯕꯗ ꯐꯣꯟꯗ ꯅꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯒꯦ ꯈꯟꯒꯅꯨꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯇꯤꯡꯗ ꯑꯩꯈꯣꯏꯅ ꯅꯧꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯇꯝ ꯄꯤꯈꯤꯕ ꯑꯗꯣ ꯅꯪ ꯂꯥꯏꯐ ꯂꯣꯡ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯉꯣꯟꯗ ꯃꯇꯧ ꯑꯗꯨꯝꯅ ꯃꯇꯝ ꯄꯤꯗꯨꯅ ꯀꯩꯗꯧꯉꯩꯗ ꯂꯩꯕ ꯉꯝꯃꯣꯏꯕ ꯈꯔ ꯇꯧꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕ ꯋꯥꯊꯔꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯋꯥꯊꯔꯛꯂꯤꯕꯁꯤ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯔꯛꯄꯒꯤꯅꯤ ꯑꯃꯅ ꯑꯃꯕꯨ ꯃꯒꯨꯟ ꯃꯁꯛ ꯈꯪꯅꯔꯛꯄꯒꯤꯅꯤꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯨꯏꯁꯜꯂꯛꯂꯕ ꯃꯇꯨꯡꯗꯀꯣ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯒꯨꯟ ꯂꯩꯐꯝ ꯃꯊꯧ ꯇꯧꯏꯕ ꯃꯒꯨꯟ ꯂꯩꯍꯟꯒꯗꯕꯅꯤꯕ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒꯁꯨ ꯅꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯕꯒꯤꯗꯃꯛꯇꯒꯤ ꯅꯪꯅ ꯈꯪꯍꯟꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯅ ꯇꯨꯝꯅꯤꯡꯂꯒꯁꯨ ꯇꯨꯝꯅꯕ ꯁꯥꯔꯒ ꯄꯥꯡꯒꯜ ꯐꯕ ꯁꯥꯔꯒ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤꯕ ꯈꯥꯡꯂꯗꯨꯅ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯄꯟꯊꯨꯡ ꯌꯧꯒꯦ ꯈꯜꯂꯒꯗꯤ ꯐꯥꯔꯁ ꯁ꯭ꯇꯦꯖꯁꯦ ꯂꯥꯜꯂꯕ ꯃꯇꯨꯡꯗ ꯁꯦꯀꯦꯟ ꯁ꯭ꯇꯦꯖꯁꯦ ꯌꯥꯝꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯆꯠꯂꯕ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯄꯟꯊꯨꯡ ꯌꯧꯒꯅꯤꯕ ꯃꯇꯝ ꯍꯥꯏꯕ ꯃꯇꯝꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯃꯥꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯧꯕꯅꯤꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯅꯣꯡꯃꯒꯤ ꯄꯨꯡ 4 ꯑꯃ ꯈꯪꯗꯦ 5 ꯑꯃ ꯈꯪꯗꯦ ꯊꯕꯛ ꯇꯧꯐꯝꯗ ꯆꯠꯈꯤꯕ ꯊꯣꯛꯂꯒꯗꯤ ꯉꯥꯏꯍꯥꯛꯁꯨ ꯃꯥ ꯐ꯭ꯔꯤꯗ ꯂꯩꯖꯁꯅꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯣꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯥꯒꯤ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯒꯤ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡꯗ ꯀꯩ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯣ ꯃꯁꯤ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯅ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡꯗ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯒꯁꯨ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯀꯣꯜ ꯇꯧꯔꯛꯄ ꯅꯪ ꯉꯁꯤꯗꯤ ꯅꯪ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡꯗ ꯀꯣꯜ ꯇꯧꯔꯛꯇꯦꯗꯅ ꯋꯥꯍꯩꯗꯣ ꯐꯖꯅ ꯍꯥꯏꯔꯒ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯅꯪꯁꯨ ꯅꯪꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯂꯧꯒꯗꯕꯅꯤ ꯉꯥꯏꯍꯥꯛꯁꯨ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯀꯗꯕꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯈꯛꯇꯗ ꯅꯨꯡꯁꯤꯕ ꯀꯧꯕ ꯅꯠꯇꯦ ꯃꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯍꯥꯏꯅꯗꯨꯅ ꯆꯠꯂꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯀꯩꯗꯧꯉꯩꯗ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯣꯏꯕ ꯁꯣ ꯒꯥꯏꯁ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯅꯨꯡꯁꯤꯅꯕꯁꯦ ꯃꯁꯤꯗ ꯀꯥꯏꯅꯕ ꯃꯩꯁꯥ ꯂꯥꯡꯗꯕ ꯊꯦꯡꯅꯗꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ ꯅꯧꯅ ꯅꯨꯡꯁꯤꯅꯔꯛꯄꯗꯤ ꯅꯨꯡꯁꯤꯕꯗ ꯐꯖꯅ ꯂꯨꯞꯀꯅꯤ ꯄꯨꯡ 24 ꯐꯣꯟ ꯅꯞꯇꯨꯅ ꯂꯩꯔꯨ ꯍꯥꯏꯕꯁꯨ ꯅꯪ ꯅꯞꯄ ꯉꯝꯈꯤꯒꯅꯤ ꯀꯨꯏꯁꯜꯂꯛꯄ ꯃꯇꯨꯡꯗ ꯅꯪ ꯃꯗꯨ ꯀꯩꯗꯧꯉꯩꯗ ꯉꯝꯂꯛꯂꯣꯏ ꯅꯪꯅ ꯉꯝꯂꯛꯇꯕ ꯃꯇꯥꯡ ꯑꯗꯨ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯒ ꯆꯠꯂꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯀꯩꯗꯧꯉꯩꯗ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯣꯏꯕ ꯁꯣ ꯒꯥꯏꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯅꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯅꯣꯂꯦꯖꯦꯕꯜ ꯑꯣꯏꯕ ꯋꯥꯍꯩ ꯌꯥꯎꯕꯤꯕ ꯊꯣꯛꯂꯒꯗꯤ ꯅꯈꯣꯏꯗ ꯀꯥꯟꯅꯕ ꯄꯤꯕꯤꯒꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯕꯤꯕ ꯊꯣꯛꯂꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯨ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤ ꯑꯣꯏꯕꯅꯤ ꯅꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ